Numit khudingi oiba Rashi Phal da July ki date 17, 2024. Ahanba Rashi asidi Mes Rashi. Ningba mapasaba watpa khoirangba amadi naitom wa tuppana mangjaba khara leiragani. Anirak khantaraga thau pangbana mangba leiroi laisa pakhangi tapthau thauni potlam leisini angangba. Mathangi Rashi asina Brisha Rashi shauningba pendaba kharadi lei uthoktabana ningbadumak pangbada kanaba hengani nathak thongbana thagat pigani poram sinba haigani laisa pakhangi nushibana chali thauni potlam leisini angangba. Mathangi Rashi asina Mithun anauba thabakta khutchau thana pangba yaragani ningbasu thungani yenaba amadi afa apun nangba yabada yarunu miwa thajaganu laisa pakhangi laibak pharani thauni potlam lei higok. Mathangi Rashi asina Karkat yeknaba mangkhiba harawa phangjaba marup mapangi mateng phangba numitni wa tanadana naitom warep lobadi kok saningai ni laisa pakhangi pukning penjei thauni potlam lei angangba. Mathangi Rashi asina Singha Rashi maram khangdana hoya phabadna sading hengani hai singjarabadi ikai kumnabigani lan saukhatkani pangamdaba thabak kharadi pangani laisa pakhangi ngang sakpadi paksagani thauni potlam lei angauba. Mathangi Rashi asina Kaina lam ayambada sauna mai paksagani loksing phudokna thabak pangba ngamgani nasana nai loinabana hena kana jagani matam manghallanu laisa pakhangi mai paksagani thauni potlam lei angauba. Mathangi Rashi asina Tula naknabana warauba amadi loksing phudokpa khara warsu mine ikai khumnabiba thabak pangbadi leigani arapaga mateng launaba yagani laisa pakhangi mari hanagum phai thauni potlam lei napu kismis. Mathangi Rashi asina Brisha ningba mapa sana oijaba phangba wanom thongnom kanaba miyamga mari phagatpa numitni anam tanbadi matang saroi yaka yengo laisa pakhangi laibak phai thauni potlam lei angangba. Mathangi Rashi asina Danu apha apunnaba koksagani nasana nai saukhatkani thauna leina oijaba tanba yagani thabakki pausu nungai khut chawbadi yadri laisa pakhangi ningba mapadi saroi thauni potlam lei angauba. Mathangi Rashi asina Makar imung manung punna thau pangbana thoina saukhatpa phangani arapa chatpa kanagani naknabana su chali yetnaba khatnabadi pamlunu mangani laisa pakhangi laibak phai thauni potlam lei higo. Mathangi Rashi asina Kumba thangjin khradi hallanu mai soidana pakani naitong warep loba yagani mitop thajaradi naral mangani asa chawbagi kanagani laisa pakhangi laibak leire thauni potlam lei higo. Mathangi aroiba Rashi asina Min lai guruna thaujal binaba afaba mafam phangani nasak naral chawkhatkani akiba thadoo nakha thabani haiduna thawoidaba tawrunu laisa pakhangi ningba mapa saroi thauni potlam leisini angangba.